Akaswani Imphal Ningthoukhongjam Suni na pau pazari ahanbada maroiba pau Manipur da COVID-19 gi active case marfudra gi makhada leire naba phagalakpagi chang chada marfudra ni 5.2 yore Pradhan Mantri Jan Dhan Yojana gi makhada haujuk phawbagi oina account koti 9 lakh humbudra hangdokhre amasung kendra na hairi Bharana malem gi oina COVID-19 gi hida kapthokpada numit 24 ni da myoi lakh humfu suba ahanba leibak oire Lebagasina malem gi laichit oiriba COVID-19 gi mayokta punna amata oina lan thengnari lamdam sigi miyamna sakhangnaraba miyoi kayana su lan phamasida mai pangnabagi damak Akaswani Imphal gi ipau gi khuthangda mipum khudimangna araiba thong ohum face mask uppa amaga foot taruk lamna na leinaba mai mit amadi khucha toina hamdoktona tarutana na thamnaba appeal tawri Akaswani Imphal gi isai mayek iba Niranjan Usamna COVID-19 dagi ngakthoknaba miyamda appeal tawriduna hai Mayambu Niranjan Usamna ikoknona khurumjari COVID-19 laiset asidagi ngakthoknaba khwaidagi faraba pambaidi section ba haibusina oiri sarkarna laiset asi thingnaba hotnariba asigi mathakta aikhoi punamaknasu bap taminaduna laiset asidagi ngakthoknanaba tangai fadaba niyom ahumkhak ngakna satminasi aikhoi khudingmakna yumdagi mapan hek thorakpaga face mask soidana upsi sapon natraga hand wash sizinaduna khutsa sengna hamdoksi amasung mi amaga gi marakta foot taruki social distancing thamsi section ba haibasina isa aikhoi gi nungsiraba imung manung amadi miyambu laiset asidagi kanba ngamgadoribani mayambu amukka hana khurumjari Hauzik mapung oiba pau Manipur da COVID-19 gi active case marfu manga khakta ngaire haukiba pungkun mari da COVID-19 gi na COVID-19 dagi naba phaduna miyoi nipa discharge tawki makhoi pumnamak home isolation da leiba ngaktani haiba matamasida anauba case mari thengnaki miyoi mata sikibagi pau leite Rajagi Haksel Bibang na ngarang numidang wairam thokpa cherol amada hai nauna positive oikibasing adu Imphal East Kakching Senapati amasung Tamenglong dagi amamamni masiga loinana COVID-19 gi apunba positive case ki masing lising kunmapan sama kuntra sure laichat asten naba phaduna discharge tawkib apunba masingna lising kunipan chatruk humbudrani thoi sure naba phagalakpagi changchada marfudrani 5.2 yore hauzik phawbada rajya sida COVID-19 positive oibadigi sikiba migi masing sohum humbudra humdoi sukre Jiribam jila gi oina COVID-19 tika thadopagi thabak ngasidagi hauragani jila asigi CMO Dr. E. Okendro na hai ngasigi oina healthcare worker amasung frontline worker chama tika thadokna ba pandam thamli tika tabagi thabak district hospital Ningsinghulda pangthokani Mukhyamantri Nongthambam Biren Singh na hairi Manipur da inner line permit ILP system senaba hobadagi mamang sahigi December 18 phawbada permit lakama lishing hupuni toy samapan subna ani pikre Manipur Vidhan Sabha da Congress ki AK Mirabai hanglakpa amasung makhagi wahang singi paukhumda Mukhyamantri na hai permit sing adugi manungda regular permit na lising kun changwa kuntra mathoini temporary permit na lakama lising nifu chani yangkhai taret ni aduga sinmi singda piba permit na lising ani samri tara mari ni matam loibadagi renew tawkiba apunba masing na lising ahum chatruk kuntra taruk ni Mukhyamantri na hai masidagi rajyagi revenue oina karakpa senpham oina lupa koti ani lak yangkhai ni thoi lising humbudrani pani aduga renew tawbadagi khongolokpa senpham na lupa lak taret lising humbudra manga sambri ni Consumer Affairs Food and Public Distribution Mantri Thoksom Satyabrata na haikre Manipur da tangai phadana changba polam singi mamal Consumer Affairs Bibhag na lepte price fixation committee na lepi Manipur Vidhan Sabha da Congress ki K Ranjit hanglokpa wahang amagi pakhumda mantri na hai adumoi namak irang tholokpa matamda ban blockade natraga atai lebagi khudong chadaba matamda polam singi mamal bibhag asina lepi masigi damak price monitoring unit hangduna thamli committee asina tangai phadaba polam singi mamal yengsinbaga loinana
चानबा ममलदा योलहन्नबु होनरी मांगना हाई पोलमसिंगी असigi ममल लेबा मतमदा ललोल इटिक तौरिबा संस्थान अमदी मरी लेनेबा म्योइसिंगसु मतम मतमगी ओइना तानरगा लेपी तमेंगलोंग जिलागी न्यू लमतादा प्रोटेक्शन ऑफ फॉरेस्ट एंड वाइल्ड लाइफ हाइबा हिरमदा नोमुगी ओइबा मियामबु भाब थानबगी थौरम अमा ngarang पांगथोखरे थौरमदुदा अखंगाई कयाना लमसिगी मतंगदा वा nganगखि Manipur Building and Others Construction Worker Welfare Board की चेयरपर्सन हाइस दिंगो MLA ना हाइरी मुख्यमंत्री एन बिरेन की मखादा राज्य सरकार न पाइखलिबा चाखुत थौरांगी थबकसिंगना मणिपुरबु सिंथानिका ओइना चाखुतहनबा ngamlagani हाइस दिंगो ना ngarang phayeng amasung tayen pokpida चाखुत थौरांगी थबकसिंग yengsinkhre ताबिरिबा पावसी आकाशवाणी इम्फाल दगिनी प्रधानमंत्री जन धन योजना की मखादा हौजुक फावबगी ओइना अकाउंट कोटी 95 लाख हुंबुद्रा हांगदोखरे मसिगी मनुंगदा अकाउंट कोटी 35 लाख मरफुद्रा तरुक हौजिक सिजनरी वाफमसी सेल्थ्रुम राज्य मंत्री अनुराग ठाकुरना लोकसभा मगी वाहंगी पाखुम ओइना फोंदोखिबनी मांगना हाई प्रधानमंत्री जन धन योजना की मखादा प्राइवेट सेक्टर बैंक सिंग यावना बैंक अमा हेक्तदा हांगबे अकाउंट हांगबे याय मंत्री न मखा तारदुना हाई योजना आसिगी मखादा पब्लिक सेक्टर बैंक सिंगदा अकाउंट कोटी 90 लाख 95 हांगले अदुगा मेजर प्राइवेट सेक्टर बैंक सिंगदा अकाउंट कोटी अमा लाख 63 हांगले केंद्र की हक्सेल मंत्रालय हाइरी भारत मालेमगी ओइना कोविड-19 की हिदाक कापथोकपदा नुमित 23 म्योई लाख 60 सुबा अहानबा लैबाक ओइरे नई दिल्लीदा पाउमिसिंगदा वांगांगबदा हक्सेल मंत्रालय की एडिशनल सेक्रेटरी डॉक्टर मनोहर अग्नानी ना हाई अमेरिका न तांकागसी यौबदा नुमित 23 नि चंखी अदुगा ब्रिटेन ना नुमित 93 नि चंखी मांगना हाई जनवरी 13 तगी हौखिबा हिदाक कापगी थबक असिदा हौजिक फावबदा बेनिफिशियरी लाख 50,35 चाट्रुक 50 हिदाक कापथोखरे मसिगी मनुंगदा लाख 52,12,900 हेल्थ केयर वर्करनी अमसुंग लाख 3,19,900 मरफुद्राना फ्रंटलाइन वर्करनी श्री अग्नानी ना हाई ngarang union territory अमसुंग स्टेट 35 हिदाक कापगी थबक चथकी मसिदा लाख 2,19,900 मरफुद्रानिपान हिदाक कापखि इम्फाल ngasi phongba pause singi maroiba pausingi damak hauzik wahengbam rajesh leire rajesh thagachari suni इम्फाल ngasi phongba pause singi han lamai da phongnari ba maroiba paudi ngarang manipur bidhan sabha da lusingba singna pikiba tongan tongan ba warol singni habitai ILP chanaba hawbadagi permit lak amalising humpurinthoi hen pikre haiba pauna huelan pau Ishel Express Manipur Mail amasung Imphal Free Press ki han headline tori CM na yelongmi kangani haibigi thazaba thamkri haibasna Shanghai Express Manipur da banner headline tawduna fongle pawasi People's Chronicle Morning Bell gi su han headline aduga ireibakina ani sub headline oili supplementary grant sing pass tokre Congress na budget speech sigai kre haibasna Shanghai Express English ki han headline oili pona from the di ILP chanarba matungda anoba ek natraga rule semba leitri mathau tarabadi semgani haiba mukhyamantri gi wafamna han headline tori Khunja singna popi pambi paksanna manghan kibagidamak CM na lupa lak tara pikre habisna naharugi thaudangi ahan headline oili Nong susu chudana Imphagi babu parada ising isauk thokle haiba pau sana laibaki ahan headline oili MLA tarani thoi disqualified tawnaba Congress na Governor Election Commission of India da taknanaba matungda Supreme Court appeal tokre habisna irebaki ahan headline oili Buning Wildlife Sanctuary Mapung Phabu Wildlife Sanctuary oinaba final notification thopa ngamdre haiba pau sana laibaki ani sub headline tori College Oja Singna Sangsiliba Khongjang Mukhyamantri na kut thingjin hanningi haiba pau na Manipur Mail gi ani sub headline oiri Ithai Baras na Loktak Patta Singnaba ama oirli haiba pau na Shanghai Express English ki ani sub headline oiri Manipur da microfinance Miyamna pamna hengalagli haiba pauna Imphal Free Press ki ani sub headline ori Jailat Lekta masak khangribang nga makhal kaya leiri haiba pau Ishel Express ki anchor kalam da phongli yamna nungaitaba pau amada mayang Imphal cycle tonglaga tuition chatpi nupi macha ama tatahana takpada laikatnaba ngamdana leikri haiba pau ama ireibaki anchor kalam da phongli suni Thagazari Rajesh Loshilakpada COVID-19 digi ngakthoknaba face mask uppa foot taruk lamdana leiba khutcha amadi mai mit tarutana na thamba haiba asamba thong ohumasi ngangna chatpinaba amuhana ningchingjari aroibada maroiba pau amuhana Manipur da COVID-19 gi active case
मरफुदरागी मखादा लेरे नाबा फगलपगी चांग चादा 49.2 यौरे प्रधानमंत्री जनधन योजना की मखादा हौजिक फाउबगी ओइना अकाउंट कोटी 94 लाख 53 हांगदोखरे अमसुंग केंद्रना हाइरे भारतना मालेमगी ओइना कोविड-19 की हिदा कापथोकपदा नुमित 24 निदा म्योय लाख 40 सुबा अहानबा लेबाक ओइरे पाउ लोइजरे।